ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯑꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯌꯦꯟꯗꯥ ꯑꯉꯟꯕ ꯃꯇꯝꯅꯤ꯫ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕꯤ ꯃꯧ ꯑꯅꯧꯕꯤꯗꯨꯗ ꯃꯅꯦꯝ ꯅꯤꯍꯥꯏ ꯁꯥꯗꯅ ꯊꯕꯛ ꯇꯧꯕꯒ ꯈꯔ ꯃꯣꯟꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯩ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯋꯥꯏ ꯇꯩꯔꯤꯅꯦꯗꯅ ꯇꯩꯔꯤꯕ ꯋꯥꯏꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯇꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯀꯨꯏꯃꯟꯈ꯭ꯔꯦꯅꯦ ꯅꯪꯕꯨ꯫ ꯏꯃꯥ, ꯋꯥꯏ ꯇꯩꯕꯗꯣ ꯇꯍꯥ ꯇꯍꯥ ꯇꯩꯕꯗꯣ ꯐꯖꯔꯣꯏꯅ ꯇꯧꯕꯅꯤ, ꯑꯗꯨꯒꯤ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯇꯩꯕꯅꯤ, ꯂꯣꯏꯁꯤꯜꯂꯒꯦ ꯏꯃꯥ ꯍꯥꯏꯔꯝꯗꯨꯅ ꯋꯥꯏꯗꯨ ꯇꯩꯕ ꯂꯣꯏꯔꯒ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯏꯔꯨꯖꯕꯁꯤꯅ ꯄꯨꯡ ꯀꯌꯥ ꯆꯪꯅ ꯏꯔꯨꯖꯗꯧꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯑꯁꯤꯕꯨ ꯀꯔꯥꯏꯗ ꯍꯥꯏꯖꯤꯟꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯂꯧꯔꯛꯂꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯁꯣꯝꯗꯁꯨ ꯂꯥꯏꯖꯗꯨ ꯃꯆꯤꯟꯗ ꯉꯥꯡꯖꯔꯝꯃꯤ꯫ ꯑꯩꯅ ꯊꯕꯛ ꯇꯧꯕꯒꯤ ꯈꯔ ꯇꯞꯄꯁꯤꯗ ꯏꯃꯦꯝ ꯁꯥꯕꯤꯁꯤꯅ ꯉꯥꯡꯖꯈꯤꯕꯁꯤꯅ ꯅꯨꯡꯁꯤꯗꯕꯅ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯃꯁꯥ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯃꯧ ꯅꯨꯄꯤꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯠꯈꯤꯕꯗꯨ ꯉꯥꯏꯒꯤ ꯌꯥꯎꯅ ꯉꯥꯏꯔꯛꯄꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯦꯡꯉꯨꯅꯤ ꯁꯤꯕꯨ, ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯛ ꯃꯣꯟꯍꯥꯏ ꯁꯨꯕꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯉꯁꯥꯏꯅ ꯂꯣꯏꯕ ꯌꯥꯔꯕꯅꯤ ꯍꯥꯏꯕꯅꯤꯗ ꯏꯔꯨꯖꯕꯁꯦ, ꯂꯣꯏꯗꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕꯀꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯖꯁꯨ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯅꯦꯝꯅ ꯃꯥꯕꯨ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥ ꯈꯨꯝꯗꯦ, ꯃꯔꯝꯗꯤ ꯃꯧ ꯑꯅꯧꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤꯅ ꯈꯟꯖꯩ ꯃꯄꯨꯛꯅꯤꯡꯗꯗꯤ꯫ ꯃꯁꯤꯒꯤ ꯏꯅꯦꯝ ꯁꯥꯕꯤꯁꯦ ꯉꯥꯡꯃꯟꯗꯅ ꯅꯨꯡꯁꯤꯗꯦ ꯍꯦꯁꯩꯗ꯫ ꯂꯥꯏꯃ, ꯃꯁꯦ ꯃꯧ ꯑꯅꯧꯕꯤꯅ ꯃꯅꯦꯝ ꯐꯨꯗꯩ ꯍꯥꯏꯕꯗꯣ ꯂꯩꯀꯥꯏ ꯃꯤꯅ ꯀꯨꯝꯍꯩ ꯑꯣꯏꯅꯤ ꯇꯧꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯗꯨ ꯁꯥꯎꯅꯤꯡꯂꯕꯁꯨ ꯈꯥꯡꯖꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯧ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯏ꯫ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯧꯅꯤ ꯀꯥꯏꯅ ꯍꯥꯏꯖꯅꯤꯡꯗꯦ, ꯑꯌꯨꯛꯀꯤ ꯆꯥ ꯐꯥꯎꯕ ꯊꯛꯇ꯭ꯔꯤ ꯍꯥꯏꯕꯅꯤꯗ꯫ ꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯆꯥꯛꯅ ꯆꯥꯒꯗꯧꯔꯤꯕ ꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯂꯩꯅꯝꯕꯤꯅ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯦꯡꯗꯤ ꯄꯥꯡꯅꯤ ꯈꯪꯗ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯉꯥꯡꯗꯨꯒꯤ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯂꯥꯏꯖ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯅꯦꯝꯅꯤ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯤꯁꯦ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯅꯠꯇꯦ꯫ ꯃꯧ ꯂꯥꯛꯑꯒ ꯃꯧꯗ ꯑꯣꯠꯄ ꯈꯛꯇꯅꯤ ꯍꯅꯨꯕꯤ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯍꯧꯖꯤꯛ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯌꯨꯛꯀꯤ ꯆꯥ ꯂꯣꯜꯂꯤꯀꯥꯟ ꯃꯄꯨꯔꯣꯏꯕꯁꯨ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ, ꯆꯥ ꯂꯣꯟꯅꯤ ꯆꯪꯈ꯭ꯔꯒ ꯆꯥꯛꯈꯨꯝꯁꯤꯗ ꯀꯩꯗꯧꯔꯒꯦ? ꯏꯁꯧ ꯑꯗꯨꯛ ꯌꯥꯝ ꯂꯥꯡꯅ ꯂꯩꯔꯝꯃꯤꯗꯨꯅ꯫ ꯍꯣ, ꯏꯅꯦꯝ ꯁꯥꯕꯤꯁꯤꯒꯤ ꯆꯀ꯭ꯔꯤꯗꯅꯦ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯧ ꯑꯅꯧꯕꯤꯅꯤ ꯍꯥꯏꯗꯅꯕꯨ ꯏꯃꯥꯒꯤ ꯑꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯕꯁꯨ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯦꯕ꯫ ꯌꯥꯏꯆꯦꯟꯕ, ꯃꯃꯥꯒꯤ ꯃꯑꯣꯡꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯅ ꯃꯥꯅꯁꯨ ꯍꯦꯟꯅ ꯈꯪꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯑꯩꯅꯁꯨ ꯍꯥꯟꯅ ꯏꯃꯥꯒꯤ ꯃꯑꯣꯡ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨ꯫ ꯏꯃꯥꯒ ꯁꯨꯝ ꯂꯧꯇꯥꯅꯔꯒ ꯂꯩꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯂꯥꯏꯖ ꯄꯦꯟꯗꯅ ꯃꯄꯨꯔꯣꯏꯕꯗ ꯋꯥꯀꯠꯂꯝꯃꯤ꯫ ꯃꯅꯦꯝꯒꯤ ꯃꯇꯧꯗꯨ ꯍꯦꯟꯃꯟꯕꯅ ꯃꯧ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯃꯣꯏꯇꯥꯗ ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯥꯡ ꯂꯥꯛꯄ ꯉꯝꯗꯦ, ꯏꯃꯥꯒꯤ ꯃꯇꯧꯁꯤꯗꯤ꯫ ꯌꯥꯏꯆꯦꯟꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯍꯣꯏꯁꯦ, ꯑꯩꯁꯨ ꯏꯃꯥꯗ ꯃꯇꯨꯡ ꯑꯗꯨꯝꯅ ꯇꯧꯗꯅꯕ ꯍꯥꯏꯒꯦ꯫ ꯑꯗꯣ ꯅꯪꯁꯨ ꯊꯕꯛ ꯇꯞꯄꯤꯗꯣ ꯈꯔ ꯊꯨꯅꯕ ꯍꯣꯠꯅꯧ ꯅꯨꯄꯤ꯫ ꯂꯥꯏꯖ ꯁꯥꯎꯅꯤꯡꯂꯝꯕꯗꯨ ꯃꯄꯨꯔꯣꯏꯕꯅ ꯊꯦꯝꯕꯗꯒꯤ ꯈꯔ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯃꯣꯏ ꯇꯥꯗꯅ ꯈꯔ ꯐꯅꯕ ꯁꯤꯟꯕꯤꯔꯣ, ꯂꯣꯏꯁꯤꯜꯂꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯌꯥꯏꯆꯦꯟꯕꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯧ ꯑꯅꯧꯕ ꯌꯦꯡꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯅꯝꯕꯤꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯂꯩꯅꯝꯕꯤ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯑꯌꯨꯛ ꯌꯦꯟꯗꯥꯗꯒꯤ ꯂꯣꯟꯕ ꯆꯪꯈꯤꯕ ꯆꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯆꯥꯛꯅ ꯀꯔꯝ ꯀꯥꯟ ꯆꯥꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ, ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯊꯕꯛ ꯇꯧꯕꯗ ꯇꯞꯄ ꯑꯣꯏꯔꯤꯅꯤꯗ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ, ꯄꯨꯟꯕ ꯌꯥꯗꯦ꯫ ꯂꯩꯅꯝꯕꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯃꯣꯜꯍꯥꯏꯅꯩ, ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯤꯒꯤ ꯃꯃꯥꯡꯗ, ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯃꯃꯧꯕꯨ ꯌꯣꯟꯕꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯀꯔꯥꯏꯗꯒꯤ ꯑꯗꯨꯛ ꯅꯧꯔꯤꯕꯒꯤ ꯊꯕꯛ ꯇꯞꯄ ꯅꯠꯇꯦꯀꯣ, ꯁꯨꯅꯤꯡꯗꯕ ꯑꯃꯁꯨ ꯌꯥꯎꯕ, ꯑꯗꯨꯒꯤꯅꯤ꯫ ꯅꯨꯄꯤ ꯑꯃꯅꯁꯨ ꯋꯥꯄꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫
ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯁꯤꯟꯕ ꯄꯥꯝꯈ꯭ꯔꯕꯤ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯃꯧ ꯌꯦꯡꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯁꯨ ꯑꯗꯨꯗꯤ ꯃꯥꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯕꯨ ꯃꯧ ꯑꯅꯧꯕꯤ ꯑꯃꯅ ꯇꯧꯒꯗꯧ ꯃꯊꯧꯔꯅꯦ ꯍꯥ ꯑꯣꯟꯅꯗ꯭ꯔꯣ ꯑꯗꯨꯗꯤ ꯏꯆꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯑꯅꯧꯕꯤ ꯍꯥꯏꯔꯦꯗꯅ ꯊꯥ ꯍꯦꯛ ꯐꯥꯕꯒ ꯃꯒꯨꯜ ꯈꯪꯉꯤꯗꯣ ꯑꯗꯨ ꯇꯧꯗꯧꯔꯤꯁꯦ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯩꯅꯝꯕꯤꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖꯗꯨ ꯐꯤ ꯁꯨꯒꯦꯅ ꯊꯣꯛꯂꯛꯄꯗ ꯃꯅꯦꯝ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯖꯩ ꯃꯇꯣꯝꯇ ꯑꯁ ꯑꯁꯤꯒꯤ ꯃꯅꯦꯝ ꯁꯥꯕꯤꯁꯦ ꯑꯃꯨꯛ ꯂꯩꯔꯝꯃꯦꯅꯦ ꯑꯩꯕꯨ ꯐꯤꯁꯤꯕꯨ ꯁꯨꯈꯤꯗ꯭ꯔꯣ ꯇꯧꯏꯁꯤꯕꯣ ꯍꯌꯦꯡ ꯑꯣꯏꯅ ꯁꯨꯔꯒꯦꯗ ꯑꯁꯨꯝꯅ ꯂꯥꯏꯖꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗ ꯂꯩꯅꯝꯕꯤꯗꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯩ ꯃꯧ ꯀꯔꯥꯏꯗꯃꯨꯛ ꯂꯩꯈ꯭ꯔꯦ ꯅꯪꯁꯤꯅ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯀꯥꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯃꯅꯦꯝꯅ ꯀꯧꯕꯗꯨꯗ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯂꯥꯏꯖ ꯊꯣꯛꯂꯛꯂꯝꯃꯤ ꯃꯅꯦꯝꯒ ꯃꯥꯏ ꯆꯥꯟꯅꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯔꯝꯗꯦ ꯍꯥꯏꯔꯩ ꯇꯞꯅ ꯏꯃꯥꯅ ꯅꯃꯧꯏꯕꯨ ꯀꯧꯕꯕꯨ ꯀꯩ ꯍꯥꯏꯕꯅꯣ ꯑꯩꯗꯣ ꯀꯥꯗꯣ ꯆꯥꯏꯕꯗꯨꯗ ꯋꯥꯏꯔꯝ ꯇꯥꯁꯤꯟꯖꯔꯝꯕꯅꯤ ꯏꯃꯥ ꯃꯧ ꯈꯨꯝꯕꯗꯤ ꯍꯩ ꯅꯪꯁꯤ ꯃꯧ ꯑꯅꯧꯕꯤꯅꯤ ꯀꯥꯏꯅ ꯇꯨꯃꯤꯟꯅꯒ ꯂꯩꯕ ꯀꯥꯏꯗꯨꯗꯤ ꯇꯧꯗꯦꯕ ꯅꯪꯁꯨ ꯅꯠꯇ꯭ꯔꯣ ꯃꯅꯦꯝꯅ ꯊꯑꯣꯏꯅ ꯀꯧꯊꯣꯛꯂꯒ ꯈꯠꯅꯕꯔꯣꯝꯗ ꯁꯨꯝ ꯇꯧꯔꯛꯄꯗꯨꯗ ꯍꯥꯏꯔꯛꯏ ꯂꯥꯏꯖꯅ ꯏꯃꯥꯅ ꯍꯥꯏꯒꯗꯧꯕ ꯋꯥꯗꯣ ꯀꯩ ꯋꯥꯅꯣ ꯍꯥꯏꯕꯤꯔꯣ ꯃꯁꯤꯗ ꯂꯩꯅꯝꯕꯤ ꯃꯥꯕꯨ ꯃꯃꯧ ꯅꯨꯄꯤꯅ ꯊꯧꯑꯣꯏꯗꯕ ꯑꯣꯏꯅ ꯈꯟꯈꯤꯗꯨꯅ ꯁꯥꯎꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯆꯩꯔꯛꯂꯝꯃꯤ ꯍꯩ ꯃꯧ ꯅꯪꯒꯤ ꯋꯥꯗꯨ ꯀꯔꯤꯅꯣ ꯍꯥ ꯏꯃꯥꯅ ꯁꯤꯗ ꯂꯥꯛꯑꯣ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯕꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯕꯨ ꯍꯥ ꯂꯥꯏꯖ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯅ ꯏꯃꯥ ꯑꯩ ꯀꯥ ꯂꯣꯏꯁꯤꯜꯂꯨꯕꯅꯦ ꯍꯥꯏꯔꯤꯗꯨꯗꯤ ꯏꯃꯥꯅ ꯀꯩꯒꯤꯅꯣ ꯏꯁꯧ ꯏꯔꯥꯡꯇ ꯇꯧꯔꯒ ꯂꯩꯔꯤꯁꯤꯕꯣ ꯇꯥꯅꯤꯡꯗꯦꯗ ꯃꯧ ꯊꯕꯛꯀꯤ ꯁꯨꯅꯤꯡꯗꯦꯗꯤ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯒ ꯀꯥ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯀꯥꯏꯅ ꯈꯨꯝꯕꯗꯤ ꯍꯩꯔꯦ ꯍꯥ ꯂꯥꯛꯄ ꯐꯥꯎꯕ ꯀꯨꯏꯗ꯭ꯔꯤ ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯍꯩꯃ ꯁꯤꯗꯤ ꯏꯆꯦ ꯍꯟꯗꯛꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯏꯆꯦꯒꯤ ꯅꯃꯧ ꯑꯅꯧꯕꯤꯗꯨ ꯅꯠꯇ꯭ꯔꯣ ꯃꯁꯛꯀꯁꯤꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯆꯦꯗꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯂꯩꯅꯝꯕꯤ ꯅꯥꯀꯜꯗ ꯃꯃꯧ ꯅꯨꯄꯤ ꯂꯩꯒ ꯊꯧ ꯁꯥꯔꯝꯃꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯃꯧ ꯅꯨꯄꯤꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯥꯛꯄꯗ ꯌꯣꯜꯍꯧꯔꯒ ꯂꯣꯏꯔꯦ ꯁꯤꯅꯤ ꯀꯔꯥꯏꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯅꯦ ꯃꯧ ꯃꯁꯛ ꯐꯖꯕ ꯂꯥꯛꯏ ꯀꯥꯏꯅ ꯍꯔꯥꯎꯔꯨꯕꯒ ꯌꯥꯄꯣꯟꯇꯦꯀꯣ ꯃꯅꯦꯝꯒꯤ ꯃꯇꯧ ꯍꯦꯟꯅ ꯈꯪꯂꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯏꯃꯨꯡꯂꯣꯝꯗ ꯇꯨꯃꯤꯟ ꯆꯪꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯅꯃꯧꯁꯤꯁꯨ ꯑꯩꯈꯣꯏ ꯂꯥꯛꯄꯒꯤꯔꯣ ꯀꯔꯤꯅೋ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯕꯁꯤꯅ ꯍꯥꯟꯅꯗꯒꯤ ꯃꯃꯧꯗ ꯀꯔꯤ ꯇꯧꯔꯒ ꯉꯥꯡꯁꯤꯒꯦ ꯈꯟꯗꯨꯅ ꯂꯩꯔꯝꯕ ꯃꯅꯦꯝꯗꯨꯗꯤ ꯏꯔꯨꯖꯅꯤꯡꯕꯗ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯍꯥꯏꯔꯦꯗꯅ ꯑꯁꯤꯇꯗ ꯅꯠꯇꯦꯀꯣ ꯌꯥꯝ ꯋꯥꯠꯂꯤ ꯊꯕꯛ ꯇꯧꯕꯗꯅ ꯃꯔꯣꯜ ꯑꯃ ꯃꯣꯜ ꯍꯥꯏꯅꯔꯤꯕ ꯑꯁ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦꯗ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯥꯛꯄꯗ ꯃꯃꯥꯅ ꯃꯥꯕꯨ ꯌꯣꯟꯕ ꯑꯁꯤꯗ ꯑꯣꯏꯔꯦ ꯂꯥꯏꯖꯅ ꯁꯥꯎꯅꯤꯡꯕ ꯑꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯏꯃꯥ ꯑꯩꯁꯨ ꯐꯅꯗꯤ ꯏꯃꯨꯡꯁꯤꯒꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯕꯨ ꯅꯃꯧ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯖꯕꯅꯤꯅ ꯂꯨꯍꯣꯡꯕ ꯊꯥꯌꯦꯛ ꯐꯥꯕꯒ ꯃꯧ ꯑꯅꯧꯕꯤꯒꯤ ꯃꯒꯨꯜ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯂꯥꯏꯖꯁꯨ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯊꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯂꯥꯛꯄꯗ ꯂꯥꯏꯖ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯤꯀꯥꯟ ꯃꯅꯦꯝ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯗꯨ ꯌꯦꯡꯂꯒ ꯍꯩ ꯃꯧ ꯏꯟꯁꯥꯡ ꯆꯝꯊꯣꯡ ꯑꯗꯨꯈꯛ ꯊꯣꯡꯕꯒꯤꯕꯨ ꯀꯔꯤꯒꯤꯅೋ ꯑꯗꯨꯛ ꯀꯨꯏꯅ ꯆꯪꯂꯤꯕꯗꯨꯕꯨ ꯍꯥ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯅꯠꯇ ꯆꯪꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯄꯁꯤꯗ ꯑꯣꯏꯔꯦ ꯂꯥꯏꯖꯒꯤ ꯃꯐꯝꯗ ꯁꯥꯎꯅꯤꯡꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯟꯁꯥꯡꯗꯤ ꯁꯦꯝꯕ ꯍꯧꯕꯗ ꯉꯥꯏꯖꯔꯤ ꯀꯩꯁꯨ ꯀꯨꯏꯔꯣꯏꯌꯦ ꯉꯥꯏꯍꯥꯛ ꯁꯦꯝꯕꯒ ꯑꯗꯨꯝ ꯂꯣꯏꯔꯗꯧꯅꯤ ꯏꯃꯥꯕꯨ ꯆꯥꯛ ꯂꯥꯝꯅꯕ꯭ꯔꯥ ꯂꯥꯝꯗꯦꯗ ꯏꯃꯥꯕꯨꯗꯤ ꯑꯗ ꯏꯃꯧꯒꯤꯗꯣ ꯀꯨꯏꯃꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯏꯃꯥꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯅꯦꯝꯒꯤ ꯃꯇꯧ ꯍꯜꯂꯛꯀꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯅꯦꯝꯒꯤ ꯃꯇꯧꯁꯤꯗ ꯇꯥꯟꯖꯥꯗꯨꯗ ꯃꯄꯨꯔꯣꯏꯕ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯥꯎ ꯁꯥꯎꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯗꯧꯔꯦ ꯅꯨꯄꯤ ꯏꯁꯥꯎ ꯁꯥꯎꯅ ꯂꯩꯔꯝꯂꯤꯕꯗꯨꯅ ꯅꯪꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯁꯥꯎꯕ ꯑꯣꯏꯅ ꯇꯧꯔꯗꯨꯅꯤ ꯂꯥꯏꯖ ꯄꯦꯟꯗꯅ ꯃꯄꯨꯔꯣꯏꯕꯗꯨ ꯋꯥꯀꯠꯂꯝꯃꯤ ꯀꯔꯥꯏꯗꯒꯤ ꯃꯧ ꯑꯅꯧꯕꯤꯅꯤ ꯆꯤꯟ ꯈꯨꯝꯕ ꯌꯥꯗꯦꯅꯕꯨ ꯏꯃꯥꯒꯤ ꯃꯇꯧꯁꯦ ꯑꯩꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯕ ꯁꯦꯡꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯏꯃꯥꯒ ꯅꯪꯒ ꯈꯠꯅꯔꯒ ꯂꯥꯎꯅꯔꯒ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯍꯟꯕꯗꯨꯔꯣ ꯑꯗꯨ ꯐꯖꯔꯤꯕꯕ ꯅꯨꯄꯤ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯇꯥꯗ ꯏꯃꯥꯒꯤ ꯃꯇꯧꯁꯤꯗꯤ ꯑꯩ ꯐꯅꯗꯤ ꯈꯥꯡꯕꯅꯤꯀꯣ ꯑꯁꯤꯗꯁꯨ ꯅꯠꯇ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯤ ꯑꯃꯠꯇ ꯌꯨꯝꯁꯤꯗ ꯑꯩꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯌꯥꯗꯦ
ꯑꯩꯕꯨ ꯌꯣꯜꯂꯤꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅ ꯏꯃꯥꯅꯕꯨ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯕ ꯈꯪꯗ꯭ꯔꯤꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯅꯨꯄꯤ ꯑꯩꯒꯤ ꯋꯥꯗꯤ ꯏꯃꯥꯒ ꯃꯥꯟꯅꯅꯨꯁꯤꯗ ꯂꯩꯔꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖꯁꯨ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯃꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯃꯧꯋꯥ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯅꯪꯒꯤꯁꯤꯕꯣ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯊꯣꯡꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯆꯥꯛꯅ ꯑꯗꯨꯛ ꯀꯨꯏꯅ ꯊꯣꯡꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯏ ꯃꯄꯨꯔꯣꯏꯕꯅ ꯃꯥꯟꯅꯒꯅꯣ ꯍꯥꯏꯕꯒꯤ ꯃꯇꯧ ꯎꯠꯂꯛꯄꯗ ꯂꯥꯏꯖ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯆꯥꯛꯈꯨꯝꯁꯤꯗ ꯏꯟꯁꯥꯡ ꯑꯅꯧ ꯑꯄꯦꯠꯇꯤ ꯑꯝꯇꯗꯤ ꯂꯩꯇꯅ ꯀꯩꯅꯣ ꯊꯣꯡꯗꯣꯏꯁꯤꯕꯣ ꯈꯪꯗꯦ ꯑꯗꯨꯒꯤ ꯂꯩꯔꯝꯕ ꯃꯍꯦꯛꯇ ꯂꯩꯇ꯭ꯔꯕꯗꯤ ꯂꯩꯔꯨꯗꯧꯕꯅꯤ ꯀꯣ ꯑꯗꯨꯗꯤ ꯅꯠꯇꯅ ꯀꯨꯁꯤꯔꯥꯁꯤ ꯌꯥꯝ ꯇꯧꯕ ꯄꯥꯝꯃꯦ ꯃꯧ ꯅꯪ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯍꯌꯦꯡꯋꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯌꯦꯡꯋꯥꯏ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯂꯥꯏꯖꯅ ꯈꯨꯝꯒꯦ ꯇꯧꯔꯤꯀꯥꯟ ꯅꯥꯀꯜꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯂꯥꯏꯖ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯀꯣꯛ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ ꯃꯄꯨꯔꯣꯏꯕꯅ ꯑꯗꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯄꯗꯨꯗ ꯂꯨꯍꯣꯡꯂꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤꯕ ꯃꯔꯝꯅ ꯃꯕꯨꯛꯅꯤꯡ ꯈꯖꯤꯛ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯇꯨꯡꯗꯤ ꯍꯥꯏꯔꯒꯦ ꯃꯣꯏꯇꯥꯗ ꯉꯁꯤꯒꯤꯁꯤꯗꯤ ꯑꯩꯁꯨ ꯐꯔꯛ ꯇꯥꯗꯅ ꯍꯥꯏꯍꯧꯗꯕꯅꯤ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯗꯨꯅ ꯂꯩꯅꯝꯕꯤ ꯐꯦꯠ ꯇꯧꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯅꯪꯕු ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯉꯥꯡꯕꯗꯨꯒꯤ ꯁꯥꯎꯅꯤꯡꯂꯤꯔꯣ ꯏꯃꯥꯒꯤ ꯃꯤꯆꯪꯗ ꯉꯥꯡꯕꯗꯤ ꯅꯠꯇꯦ ꯏꯃꯥꯅꯁꯨ ꯉꯥꯡꯂꯒ ꯂꯩꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯃꯄꯨꯔꯣꯏꯕꯗ ꯋꯥꯗꯤ ꯋꯥꯔꯧꯔꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯧꯗꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯕ ꯁꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯂꯩꯇꯦꯗ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯔꯧꯕꯒꯤ ꯏꯇꯤꯛꯁꯨ ꯂꯩꯖꯗꯦ ꯃꯣꯏꯇꯥꯗꯁꯨ ꯆꯥꯛꯇꯣ ꯇꯣꯛꯂꯕꯗꯤ ꯍꯧꯒꯠꯄꯤꯔꯣ ꯌꯥꯔꯦ ꯑꯩ ꯑꯃꯨꯛꯇ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯖꯒꯦ ꯌꯥꯏꯁꯦꯟꯕꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯈꯤꯔꯝꯃꯤ ꯃꯈꯨꯠꯇꯣ ꯍꯥꯝꯗꯨꯅ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯆꯪꯕꯤꯒꯦ ꯅꯪꯅ ꯇꯧꯒꯗꯕꯁꯤꯡꯗꯣ ꯇꯧꯖꯔꯣ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯍꯤꯞꯆꯟꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤꯗ ꯂꯥꯏꯖꯅ ꯍꯥꯏꯒ ꯌꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯄꯣꯊꯥꯕꯤꯔꯝꯃꯤ ꯃꯣꯏ ꯇꯥꯗꯅ ꯁꯨꯝ ꯂꯦꯞꯁꯤꯜꯂꯒ ꯂꯩꯕꯁꯦ ꯊꯕꯛ ꯇꯧꯐꯝ ꯈꯪꯗꯦꯕ ꯑꯩ ꯌꯥꯏꯁꯦꯟꯕꯁꯨ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯆꯥꯛꯈꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯃꯥꯅ ꯂꯋꯥꯏꯗꯒꯤ ꯍꯦꯛꯇ ꯂꯥꯛꯊꯔꯛꯂꯝꯃꯤ ꯉꯁꯥꯏꯅ ꯆꯥꯛ ꯇꯣꯛꯈ꯭ꯔꯕꯗꯨꯕꯨ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯂꯤꯕꯅꯤꯅꯦ ꯑꯆꯧꯕ ꯅꯨꯄꯤ ꯃꯅꯥꯛꯇ ꯀꯌꯥꯝ ꯂꯩꯅꯤꯡꯒꯤ ꯏꯆꯥꯕꯣ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯑꯃꯨꯛ ꯇꯥꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯃꯥꯕꯨ ꯇꯞꯅ ꯍꯥꯏꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯃꯨꯛ ꯅꯨꯄꯤꯅ ꯇꯥꯈ꯭ꯔꯕꯗꯤ ꯀꯩꯅꯣꯝꯃ ꯈꯟꯈꯤꯕ ꯇꯥꯔꯤꯅꯤ ꯃꯥ ꯅꯪ ꯇꯜꯂꯤ ꯑꯣꯟꯊꯣꯛꯅ ꯉꯁꯥꯏ ꯆꯥꯛꯈꯨꯝꯗꯅ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯃꯤꯆꯪ ꯍꯦꯛ ꯆꯪ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯕ ꯀꯥꯟꯗꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯍꯦꯛ ꯆꯪꯕꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯅꯤꯡꯗꯦꯀꯣ ꯑꯆꯧꯕ ꯇꯥꯒꯤ ꯇꯥꯁꯤꯅꯨ ꯀꯔꯤꯅꯣ ꯃꯧ ꯃꯥꯅ ꯇꯥꯅꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯀꯥꯟꯗꯅ ꯅꯃꯥꯏꯒꯤ ꯃꯤꯆꯪ ꯍꯦꯛ ꯆꯪꯕ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯕ ꯀꯥꯟꯗꯅ ꯅꯇꯨ ꯃꯤꯆꯪ ꯍꯦꯛ ꯆꯪꯕ ꯍꯣ ꯁꯨꯝꯈ꯭ꯔꯦ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕꯤ ꯏꯃꯧ ꯑꯁꯤꯅ ꯁꯨꯝꯈ꯭ꯔꯦ ꯌꯥꯏꯆꯦꯟꯕ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯇꯥꯈ꯭ꯔꯕꯗꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯅ ꯀꯔꯤꯅꯣꯃ ꯈꯟꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁ ꯏꯃꯥ ꯅꯪꯕꯨ ꯌꯥꯔꯤꯃꯤ ꯈꯔ ꯉꯥꯡꯂꯕꯗꯤ ꯇꯣꯛꯄꯤꯔꯣ ꯅꯃꯧ ꯅꯨꯄꯤꯁꯦ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯇꯥꯈ꯭ꯔꯕꯗꯤ ꯀꯩꯅꯣꯃ ꯈꯟꯈ꯭ꯔꯅꯤ ꯍꯥꯏꯕꯅꯤ ꯏꯃꯥꯕꯨ ꯃꯁꯤꯗ ꯂꯩꯅꯝꯕꯤ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥ ꯑꯗꯨꯅꯅꯤ ꯂꯩꯀꯥꯏꯅ ꯉꯁꯤ ꯑꯙꯥ ꯃꯣꯔꯥꯅꯤꯗꯅ ꯍꯥꯏꯅꯔꯤꯕꯁꯤ ꯌꯥꯏꯆꯦꯟꯕ ꯃꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯣꯏꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛ ꯍꯥꯏꯖꯩ ꯃꯇꯣꯝꯇ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯅꯣꯡꯃꯗ ꯏꯆꯥꯁꯤ ꯑꯁꯨꯝꯅ ꯇꯧꯔꯝꯗꯕꯅꯤꯀꯣ ꯃꯧ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯉꯁꯥꯏꯗꯒꯤ ꯃꯅꯦꯝꯅ ꯌꯨꯝꯌꯥꯏꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯍꯧꯔꯕ ꯂꯥꯏꯖꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯏꯅꯦꯝꯄꯣꯛꯁꯤꯅ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗ ꯑꯐꯕꯤ ꯑꯣꯏꯒꯦ ꯇꯧꯕꯁꯦ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯍꯅꯨꯕꯤ ꯂꯥꯛꯅꯕ ꯍꯧꯒꯦ ꯈꯛꯅꯤ ꯑꯁꯨꯝꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯂꯩꯔꯝꯕꯤ ꯃꯅꯦꯝꯗꯨ ꯃꯃꯧ ꯎꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯕ ꯁꯛꯄ ꯍꯧꯔꯛꯂꯝꯃꯤ ꯍꯥꯏ ꯃꯧꯋꯥ ꯆꯥꯛꯈꯨꯝ ꯃꯆꯥꯗꯨꯃ ꯂꯣꯏꯁꯤꯟꯕꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯕꯅꯣ ꯑꯗꯨꯛ ꯃꯇꯝ ꯂꯧꯔꯤꯗꯨꯅ ꯏꯃꯥ ꯊꯕꯛꯇꯣ ꯏꯇꯣꯝꯇ ꯍꯣꯠꯅꯕꯒꯤ ꯉꯝꯗ ꯇꯧꯕꯅꯤ ꯏꯃꯥꯅ ꯈꯔ ꯏꯇꯦꯡ ꯇꯧꯔꯕꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯗꯧꯅꯤ ꯏꯃꯥ ꯑꯆꯨꯝꯕꯅꯤ ꯂꯥꯏꯖ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯂꯩꯅꯝꯕꯤ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯂꯥꯏꯖꯅ ꯊꯕꯛ ꯇꯧꯕ ꯇꯞꯄꯗꯨꯗ ꯑꯁꯨꯝ ꯁꯥꯗꯨꯅ ꯉꯥꯡꯕ ꯁꯛꯄ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ ꯍꯩ ꯃꯧꯋꯥ ꯃꯧ ꯑꯣꯏꯔꯅꯤꯗꯣ ꯍꯥꯏꯗꯅ ꯂꯥꯛꯂꯕꯅꯤꯅꯅꯦ ꯑꯁꯤꯒꯤ ꯃꯌꯥꯝꯁꯦ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦ
ꯑꯁꯤꯒꯤ ꯃꯌꯥꯝꯁꯤ ꯇꯧꯅꯤꯡꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯅꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯅꯣ ꯍꯥ ꯀꯔꯤꯒꯤ ꯄꯥꯜꯂꯛꯂꯤꯕꯅꯣ ꯃꯅꯦꯝꯄꯣꯛꯀꯤ ꯃꯧꯗ ꯂꯣꯏꯅ ꯇꯥꯏꯁꯤꯟꯕꯒꯤ ꯍꯧꯅꯕꯤꯁꯤ ꯂꯥꯏꯖꯥ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯥꯗ ꯃꯄꯨꯔꯣꯏꯕ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯃꯔꯝꯅ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯃꯇꯨꯡꯗꯗꯤ ꯅꯃꯧ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯣꯠꯁꯨ ꯍꯣꯠꯅꯔꯤꯕꯁꯤꯅꯤ ꯏꯃꯥꯗ ꯅꯣꯡꯃꯇ ꯋꯥꯏ ꯍꯥꯏꯗꯅ ꯍꯩ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯃꯧ ꯅꯪꯕꯨ ꯅꯅꯦꯝꯄꯣꯛ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯊꯧꯗꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯊꯧꯗꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯥꯎꯅꯔꯝꯕꯗꯒꯤ ꯂꯥꯏꯖꯁꯨ ꯇꯨꯃꯤꯟꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯝꯗ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯉꯥꯡꯕ ꯆꯩꯕ ꯍꯦꯟꯖꯤꯜꯍꯧꯋꯤ ꯃꯇꯣꯝꯇ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯑꯁꯤꯒꯨꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯃꯌꯨꯝ ꯄꯥꯜꯂꯕ ꯀꯥꯟꯗ ꯃꯣꯏ ꯃꯃꯥ ꯃꯄꯥꯗꯨꯅ ꯇꯧꯔꯨꯆꯣ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯄ꯭ꯔꯥ ꯈꯪꯗꯦ ꯑꯁꯨꯝꯅ ꯉꯥꯡꯕ ꯁꯛꯄꯁꯤ ꯀꯥꯗ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯕꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎ ꯏꯃꯥꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯌꯦꯡꯗꯤ ꯋꯥ ꯆꯞ ꯆꯥꯅ ꯉꯥꯡꯅꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯂꯥꯏꯖ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯣꯏꯇꯥꯗ ꯑꯩꯁꯨ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯖꯒꯦ ꯌꯥꯏꯆꯦꯟꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯅ ꯍꯥꯏꯔꯣ ꯑꯗꯨꯒꯤ ꯕꯣꯝꯕꯨ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯗꯨꯕꯣ ꯂꯥꯏꯖꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯣꯏ ꯇꯥꯗꯅ ꯑꯩꯉꯣꯟꯗꯗꯤ ꯋꯥꯔꯧꯕꯤꯒꯅꯨ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯩ ꯊꯕꯛ ꯈꯔ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯗ ꯃꯣꯏ ꯇꯥꯗꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯍꯥꯏꯔꯛꯂꯤꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯑꯐꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯗ ꯌꯥꯔꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗ ꯍꯥꯏꯔꯛꯏ ꯐꯔꯦ ꯏꯃꯥꯕꯨ ꯅꯪꯅ ꯃꯃꯧ ꯑꯃ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯕꯨ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ ꯐꯔꯦ ꯄꯣꯊꯥꯔꯣ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯃꯄꯨꯔꯣꯏꯕꯅ ꯌꯥꯔꯛꯄꯗꯨꯗ ꯂꯥꯏꯖꯁꯨ ꯈꯖꯤꯛ ꯅꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯍꯤꯞꯊꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯣꯏ ꯇꯥꯗꯅ ꯌꯥꯕꯤꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯏꯃꯥꯁꯦ ꯍꯌꯦꯡ ꯑꯩꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯦ ꯌꯦꯡꯉꯣ ꯃꯣꯏ ꯇꯥꯗ ꯃꯧ ꯑꯅꯧꯕꯤ ꯑꯩꯅ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯑꯅꯤꯗꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯇꯨꯡ ꯏꯟꯅ ꯂꯥꯏꯖ ꯉꯁꯤꯗꯤ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗꯦ ꯅꯍꯥꯟꯈꯩ ꯍꯧꯒꯠꯄ ꯃꯇꯝꯗꯤ ꯍꯦꯜꯂꯕꯅꯤ ꯑꯗꯨꯗꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨ ꯉꯥꯡꯕ ꯁꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯄꯥꯟꯗ ꯍꯣ ꯍꯧꯖꯤꯛꯄꯨ ꯃꯧ ꯑꯅꯧꯕꯤꯅ ꯇꯨꯝꯕ ꯃꯇꯝꯂꯣ ꯑꯃꯨꯛꯇ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯧ ꯑꯅꯧꯕꯤꯅꯣꯏꯗꯣ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯊꯣꯛꯂꯛꯏ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯍꯥꯏꯔꯛꯏ ꯌꯥꯏꯆꯦꯟꯕꯅ ꯏꯃꯥ ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯔꯕ ꯅꯃꯧꯗꯣ ꯉꯁꯤꯗꯤ ꯃꯁꯥ ꯉꯝꯍꯧꯗꯦ ꯏꯃꯥꯅ ꯑꯣꯏꯅ ꯊꯕꯛꯁꯤꯡꯁꯦ ꯇꯧꯕꯤꯔꯣ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯂꯩꯅꯝꯕꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯅꯍꯥꯟꯈꯩ ꯊꯕꯛꯁꯤꯡꯗꯣ ꯇꯧꯔꯨꯗꯕꯒ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯍꯩ ꯅꯥꯁꯤꯡꯅꯕ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏ ꯃꯧꯒꯤ ꯍꯧꯅꯕꯤ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯝꯕꯗꯒꯤ ꯊꯥ ꯐꯔꯛ ꯇꯧꯔꯛꯏꯗꯅ ꯃꯣꯏꯒꯤ ꯂꯤꯆꯠꯇꯣ ꯎꯠꯊꯣꯔꯛꯂꯤꯕꯅꯤ ꯃꯃꯥꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯕꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥꯁꯤ ꯐꯅꯌꯥꯝꯗꯤ ꯑꯩꯅ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯒꯅꯨ ꯍꯥꯏꯗꯅ ꯏꯃꯥꯁꯨ ꯂꯧꯗꯦ ꯑꯩꯁꯨ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯊꯕꯛꯁꯤꯡꯁꯦ ꯏꯃꯥꯅ ꯇꯧꯕꯤꯍꯧ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯇꯧꯗꯨꯗ ꯂꯩꯅꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯑꯌꯨꯛꯀꯤ ꯊꯕꯛ ꯃꯌꯥꯝꯗꯨ ꯇꯧꯅ ꯇꯧꯅ ꯃꯆꯤꯟꯗ ꯍꯥꯏꯖꯩ ꯋꯥꯔꯗꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕ ꯊꯕꯛ ꯃꯌꯥꯝꯁꯤꯕꯨ ꯍꯅꯨꯕꯤ ꯑꯩꯉꯣꯟꯗꯕꯨ ꯇꯧꯍꯟꯅꯤꯗꯣ ꯇꯧꯍꯜꯂꯤꯕꯁꯤꯁꯨꯅꯦ ꯑꯐꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏꯍꯦ ꯑꯁꯨꯝꯅ ꯉꯥꯡꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯈꯪꯂꯤꯕ ꯂꯥꯏꯖꯗꯨ ꯁꯣꯝꯗ ꯃꯆꯤꯟꯗ ꯍꯥꯏꯖꯩ ꯈꯪꯅꯤꯗꯅ ꯍꯅꯨꯕꯤ ꯂꯥꯛꯅꯕ ꯍꯧꯒꯦ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯆꯀ꯭ꯔꯤ ꯀꯜꯂꯕꯗꯤ ꯆꯀ꯭ꯔꯤ ꯀꯟꯕꯒꯤ ꯈꯨꯠ ꯁꯥ ꯌꯥꯎꯗꯕꯤ ꯊꯕꯛꯅ ꯂꯥꯛꯅꯒꯦ ꯈꯟꯅꯤ ꯑꯁꯨꯝꯅ ꯂꯥꯏꯖ ꯃꯧ ꯑꯅꯧꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯤꯕꯅ ꯃꯅꯦꯝꯕꯨ ꯃꯈꯨꯠ ꯌꯥꯎꯗꯨꯅ ꯐꯨꯔꯨꯕꯗꯤ ꯐꯖꯔꯣꯏ ꯈꯟꯅ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯅ ꯇꯧꯍꯜꯂꯝꯃꯤ ꯃꯥꯗꯤ ꯌꯥꯎꯔꯝꯗꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯕ ꯃꯇꯝ ꯑꯣꯏꯔꯛꯏ ꯂꯩꯅꯝꯕꯤ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ ꯁꯤꯔꯦꯗ ꯋꯥꯕꯅ ꯑꯁꯨꯛ ꯌꯥꯝꯕ ꯊꯕꯛ ꯃꯌꯥꯝꯁꯤꯕꯨ ꯍꯅꯨꯕꯤ ꯑꯩꯅ ꯇꯧꯕꯁꯦ ꯃꯧꯁꯤꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩ ꯍꯥꯏꯕꯅꯤ ꯍꯥꯏꯔꯒ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯀꯥꯟ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯖ ꯆꯪꯂꯛꯂꯝꯃꯤ ꯃꯅꯦꯝꯅ ꯄꯣꯊꯥꯔꯝꯕꯗꯨ ꯎꯕꯗ ꯉꯥꯡꯕ ꯁꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯉꯣꯟꯗ ꯊꯥꯏꯅ ꯃꯅꯦꯝꯄꯣꯛꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯆꯞ ꯆꯥꯅ ꯍꯦꯛ ꯇꯧꯔꯛꯏ ꯀꯩꯅꯣ ꯏꯃꯥ ꯊꯕꯛ ꯍꯧꯕꯗ ꯉꯥꯏꯔꯤ ꯑꯃꯨꯛ ꯐꯝꯗꯤꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯇꯨꯔꯦꯟꯗꯒꯤ ꯏꯁꯤꯡꯁꯨ ꯁꯣꯛꯄꯤꯔꯨꯁꯣ ꯂꯩꯇ꯭ꯔꯕꯅꯦ ꯍꯧꯖꯤꯛꯀꯤ ꯏꯁꯤꯡ ꯉꯁꯤꯗꯤ ꯂꯩꯅꯝꯕꯤ ꯋꯥꯈꯜ ꯈꯖꯤꯛ ꯂꯥꯛꯄꯣꯏ ꯈꯟꯖꯩ ꯃꯥꯅ ꯃꯃꯧ ꯅꯨꯄꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯅꯕ ꯃꯇꯝ ꯄꯤꯗ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯍꯩꯅꯤ ꯈꯟꯅ ꯍꯥꯏꯔꯛꯏ ꯃꯧ ꯏꯃꯥꯁꯤ ꯋꯥꯃꯟꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯅꯤ
ꯏꯁꯤꯡꯗꯨꯃꯗꯤ ꯏꯃꯥꯅ ꯁꯣꯛꯄꯗꯤ ꯐꯖꯔꯔꯣꯏ ꯏꯃꯧ ꯂꯩꯔꯤꯕꯅꯤꯅ ꯃꯁꯤꯗ ꯂꯥꯏꯖꯅ ꯊꯋꯥ ꯁꯥꯗꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯅ ꯇꯧꯖꯈꯤꯕꯒꯤ ꯃꯍꯩꯅꯤ ꯅꯃꯧꯅ ꯈꯨꯠ ꯁꯥ ꯌꯥꯎꯗꯨꯅ ꯏꯅꯦꯝꯄꯣꯛꯄꯨ ꯐꯨꯊꯕꯗꯨꯗꯤ ꯐꯖꯔꯣꯏꯅ ꯇꯧꯖꯕꯅꯤ ꯃꯧ ꯑꯅꯧꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯤꯕꯅ ꯃꯁꯤꯗ ꯂꯩꯅꯝꯕꯤ ꯌꯥꯝꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯧ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔ ꯅꯪꯁꯨ ꯅꯃꯥ ꯑꯩꯉꯣꯟꯗꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯕꯨ ꯍꯥꯏꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯂꯥꯏꯖ ꯊꯋꯥ ꯁꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯦꯟꯃꯟꯗ꯭ꯔꯕꯅꯦ ꯋꯥꯠꯂꯤꯕꯅꯤ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯔꯤ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡꯗꯣ ꯁꯣꯛꯄꯤꯔꯨ ꯆꯣꯏꯃ ꯑꯁꯨꯝꯅ ꯂꯩꯅꯝꯕꯤꯗꯨ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯂꯩꯅꯝꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯝꯅ ꯉꯛꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯩꯃ ꯏꯆꯦ ꯂꯩꯅꯝꯕꯤ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯇꯧꯕꯤꯔꯛꯂꯤꯕꯗꯨꯕꯣ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯆꯦ ꯃꯧ ꯂꯥꯛꯑꯀꯥꯟꯗ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯅꯝꯕꯤ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯃꯃꯧ ꯅꯨꯄꯤꯅ ꯑꯣꯠꯄ ꯍꯧꯔꯛꯂꯕꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯏꯃꯧ ꯅꯨꯄꯤꯗꯣ ꯃꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯇꯧꯍꯧꯕ ꯑꯗꯨꯒꯤ ꯑꯩ ꯑꯣꯏꯅ ꯂꯥꯛꯏꯅꯤ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯂꯩꯅꯝꯕꯤ ꯑꯍꯜꯊꯪꯗ ꯃꯃꯧ ꯅꯨꯄꯤꯅ ꯇꯞꯅ ꯇꯞꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯠꯄ ꯍꯦꯜꯂꯛꯄꯅ ꯅꯣꯡꯃꯗꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯈꯠꯅꯔꯝꯃꯤ ꯏꯃꯥꯅ ꯑꯩꯁꯦ ꯃꯧ ꯑꯅꯧꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯌꯦꯡꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯗꯧꯔꯤꯒꯦ ꯏꯃꯥ ꯂꯩꯅꯝꯕꯤ ꯌꯥꯝ ꯁꯥꯎꯅ ꯍꯦ ꯃꯧ ꯑꯗꯨꯗꯤ ꯅꯪ ꯊꯕꯛ ꯇꯞꯃꯟꯕꯗꯨꯗ ꯏꯃꯥꯅ ꯍꯩꯁꯅꯨ ꯁꯤꯡꯁꯅꯨꯅ ꯇꯥꯛꯄꯅꯤꯅꯦ ꯑꯁꯨꯝꯅ ꯌꯥꯝ ꯀꯟꯅ ꯈꯠꯅꯔꯛꯄꯗꯒꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯗꯨꯅ ꯈꯠꯅꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯆꯦꯟꯕ ꯆꯪꯂꯛꯇꯨꯅ ꯈꯥꯝꯂꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯤ ꯃꯃꯥꯕꯨ ꯐꯨꯕꯗꯨ ꯎꯕꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯇꯨꯅ ꯈꯨꯄꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯀꯥ ꯍꯦꯟꯖꯤꯟꯕꯁꯤꯗꯤ ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯕꯨ ꯑꯗꯨꯛ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯈꯛ ꯇꯧꯕꯗꯨꯗꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯅꯁꯨ ꯌꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯇꯥꯡꯁꯤꯗ ꯃꯆꯥꯅ ꯃꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯛꯄ ꯑꯣꯏꯔꯝꯕꯗꯨꯗ ꯂꯩꯅꯝꯕꯤ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯆꯧꯕ ꯉꯥꯏꯈꯣ ꯏꯃꯧꯕꯨ ꯅꯪꯅ ꯐꯨꯔꯤꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯈꯣ ꯃꯁꯤ ꯄꯨꯝꯕꯁꯤ ꯏꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯏꯃꯥ ꯏꯆꯥ ꯑꯃꯗꯤ ꯏꯃꯧꯒꯤ ꯃꯐꯝꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯕꯨ ꯉꯥꯛꯄꯤ ꯃꯅꯦꯝꯕꯨ ꯃꯧ ꯃꯥꯅ ꯐꯨꯔꯨꯔꯕ ꯃꯇꯨꯡ ꯂꯥꯏꯖ ꯃꯥꯁꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯗ ꯏꯃꯥ ꯑꯃꯗꯤ ꯇꯥꯗꯒꯤ ꯃꯐꯝꯗ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯏꯃꯧ ꯂꯥꯟꯗꯦꯗ ꯅꯃꯥ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯏꯃꯧꯅ ꯃꯅꯦꯝ ꯑꯩꯕꯨ ꯐꯨꯕꯅꯤ ꯏꯃꯥ ꯋꯥꯔꯧꯗꯦ ꯑꯗꯨꯅ ꯏꯃꯥꯁꯨ ꯉꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯗ ꯑꯁꯨꯝꯅ ꯃꯅꯦꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯗ ꯊꯕꯛ ꯇꯧꯕꯗ ꯇꯞꯄꯒꯤ ꯃꯃꯧꯕꯨ ꯌꯦꯡꯁꯤꯜꯂꯝꯕꯗꯨꯁꯨ ꯐꯈꯤꯔꯝꯃꯤ ꯑꯗꯨꯒ ꯌꯥꯏꯈꯣꯝꯕꯒꯤ ꯏꯃꯨꯡꯁꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖ ꯃꯥꯁꯨ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯇꯞꯅ ꯇꯧꯕꯗꯨꯁꯨ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯍꯩꯔꯛꯄꯗꯒꯤ ꯊꯨꯅ ꯇꯧꯔꯒ ꯃꯅꯦꯝꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ